Online Manipur gi numidangi pau miyeng tabiriba pumnamakpu thoilaisamna khurumjari. BJP gi National President Election matungda Manipurda Anouba lenga ama semnaba yabagi thajaba leire CM Oinaba lamjelda Speaker Saitabarta MLA Bisorjit Radeshyam amadi ex-CM Biren gi ming panari. Thani hena Manipurda President rule thamlakpa asigi marakta Anouba lenga ama semnaba Manipur gi yamdrabada MLA Kungataren Prime Minister Narendra Modi amasung Union Home Minister Amit Shah ga unaraba yai hairi. Pau che asina phangba pau gi source amagi matung inadi MLA kharadi mangjongna hojik Delhi da kem tawduna Prime Minister Narendra Modi amadi Union Home Minister Amit Shah unabagi ayaba lawna ngaiduna leiri hairi cheiraksida hojik Manipur da popular government ama lingnabagi damakta MLA masing yamna khomagi thabaksu yamna kanna chathari hojik phawbagi oina popular government ama semnaba hotnaba seda Chief Minister oinaba miyoi mari chongthorakli haibagi pausu phanglei Chief Minister Oinaba Kidamakta Chongthorakliba MLA Adudi Speaker TH Saitabarta TH Bisorjit Amadi Hairo Kendra ki BJP ki MLA TH Radeshyam Loinana ex Minister N Bireni Hairi Pausina Hai Anouba lenga ama semnaba honaba sida Chief Minister Oigani Haiduna miyoi mari chongthorakpa sida MLA masing yamna khoma ngamnaba thabak hauji yamna kana chathari Paugili khun amagi matung innadi Chief Minister Oinaba chongthorakliba miyoi mari asigi manungda Speaker Saitabarta na number 1 number 2 TH Bisorjit number 3 da Dr. TH Radeshyamna oiri makoi ahum asigi manungdasu center ki luchingmasing amadi intelligence report ki matung inadi Speaker TH Saitabarta na number 1 da leiri hairi paugi source asina makha taribadi lagliba April 20 da BJP ki National President khanbagi mifam ama pangthokadauri maduna mikhala si pangthoklaba matungda Manipurda popular government ama thamnabagi Khongthang lokhalakpa yai masigi mangjongna center lenga ki luchingmasing unanaba Manipur gi MLA kaya Delhi da changsin khiba oigani hairi adumakpu Delhi da changkhiba MLA sing asi masa masa gi oiba thabak singini haibasu phongdokhiba leikrabani adumak oina NPP Manipur gi President Joy Kumar gi matung inadi hiram asigi matangda karigumba wafam amata khangba leite haibaga loinana NPP gi MLA singi maikaidagidi asigumba Anouba popular government ama semnaba demand tawbusu leite hairi Nakal amarom da ngarang athengbada Manipur Legislative Assembly gi member tare na Governor Ajay Kumar Balago Raj Bhavan da unaki ba aduda Sagolban ACG MLA RK Imo Langthabal ACG MLA Karam Syam Konthaujam ACG MLA aduga hanagi Health Minister Dr. Sapam Ranjal Hill Areas Committee gi Chairman su oriba nungba ACG MLA Dinganglung Dipugangmai Pasoi ACG MLA Sapam Kunjakesor Lamlai ACG MLA Case Ibomcha amadi Wabagai ACG MLA Usam Deben yauna Governor ga unaki ba aduda Miyamgi interest ta tongan be issue kaya puthokuna khanaki haina Raj Bhavan na thokpa cherol amana hairi Kanglaipa punba kholau ge update gi lokhocherake Myanmar dagi lanjinarak pachin Kuki Refugee Amana maring macha ama tamthina phubi khre hairi Chingda ain kaina pairiba khulai sing lokhat pinaba BJP ge MLA singna Governor da taksin khre BJP ge MLA Torena Saba Mihut Kangbo amana ngarang Raj Bhavan da chatuna Governor Joy Kumar Balaga unabaga loinana Chingda ain kaina pairiba khulai sing lokhat pinaba yauna tongan wafam sing taksin khre Nitai pat chu thekta laiba thambal sangne ngasi pangthokiba paugi mifam amada BJP Manipur Pradesh ki wangang loi MLA khungman tabam ibom chan hai ngarang BJP ge MLA Torena Saba Mihut Kangbo amana Manipur gi Governor ga ngarang unaduna tongan wafam kaya taksin ki Mang hai Manipur da President rule thamdringai tha khara gi mamang dagi hatna sunabagi thabak lepre Khara makai improvement lakre President rule laklaba matung government su khulai sing surrender tawna ba khangan baga loinana tampaki oinadi mapung oina surrender tawkre Adubu chingi oina ngasi faba khulai surrender tawbang miyamna ude haibagi wakat leiri maram asina lona yadaba mawngda chingi tongan ba mafam singda pairiba khulai sing makhata na lokhat pinaba governor da taksin khi hairi Union Home Minister na Manipur March 9 dagi free movement yahalagani haina lauthokraba su ngasi faba free movement ti phangdri maram asina thuba matamda state asigi highway singda free movement yahanna bathabak lokhat piu amadi IDP singi yum sanabagi damak walhauriba senpham sing athuba matamda pithok piu haina su governor da taksil lamkhi loinana mitai gi senglaba salai terer ki firal da khongpak na net khiba khulai paiba singi mathakta chap chaba thabak lokhat pinaba amadi Manipur gi irang asina maram oiduna lawu singubagi thabak toba yakhidaba singi compensation gi wahauriba ani suba face ki senpham athuba matamda pithok pinaba su taksin ki haina su MLA case ibom chana makhata na phongdoki governor gi maikai dagi BJP gi MLA singi wafam munna tabaga loinana mathakta Thabak to onthok na bahona gani haibigi thajaba su pirakhi hairi governor ga unakiba BJP gi MLA sing adudi MLA case ibom cha Karam Syam RK Imo Dr. Sapam Ranjan Digangmai Usam Deben amasung Sapam Kunjagi Sorni amuram da paugi mi famaduda saruk yakiba BJP Manipur Pradesh ki Vice President N Nivasana National Herald case ka mari lainana thasi kunga manga da
Supreme Court hearing chathagadawriba asigi mayauta Congress na chathariba thawongsingbу kana yaningdaba phongdokhi. Mahakna high case asi BJP gi matam khaktada lokhalakpa case na te kumja 2021 dagi chatharakpa case ni case asi ga mari leinana tha asi gi taraga manga da Enforcement Directorate na Supreme Court da charges thangalaglaba matung tha asi gi kuninga manga da hearing chathanaba Apex Court asi na matam lepkhibani adubu tawfam thokpa legal process asi gi mauta Congress na leptuna miyambu langhanba asi tawfam thoktaba thawong ni haina phongdokhi. Manipur da popular government ama semnaba MLA khara na Prime Minister da taksinaba sem Sarkar. Manipur da President rule thamkiba tha anigi matung MLA khara na amu hana popular government ama semnaba Prime Minister ama di Home Minister da cherol ama pisinaba sem sakhibaga loinana BJP ama sung NPP gi yamdraba da MLA taraga mapandi hana na cherol asida masa masa gi khuyek pikre hari thazaba yaba pawgi likhuna magi matung ina Manipur da thamliba President rule asi lauthoktu amu hana democratically elected government ama lehenaba Prime Minister Narendra Modi ama sung Union Home Minister Amit Shah da cherol ama piduna taksinaba BJP ama sung NPP yauna yamdraba da MLA kun lomna sem saba loire chahi asagi February 4 na nongthumam birena Chief Minister from thadokhibaga loinana February 12 dagi Manipur da President rule thamlakraba tha ani gai matung asigumba Rasniti gi Anouba khongthang ama lakhibani pausina makha taraduna Prime Minister amasung Home Minister da pisin gadawriba cherol asida hanana MLA taraga mapan romdi masa masa gi khuyek pikre aduga MLA mari amana hojik Delhi da leibana makhoi khuyek pidri maraksida Delhi da leiriba MLA singi khuyek lawnaba MLA khara Delhi gi damang Imphal thadokre popular government ama semnabagi thawrang ase BJP gi MLA khudingmaki apambadi oidri BJP manungda nangpak Tanabaga loinana MLA kharadi cherol asida masagi khuyek piu haiba yadana leiri haidi Manipur da President rule thamlakpada state asigi miyamna yaningdaba phongdoktuna lakpaga loinana democratically elected government ama semnaba demand tawduna lakhibani loinana BJP gi MLA kaya amanasu hanagi Chief Minister nongthumam biren gi lengak sasanda pendaba amadi yaningdaba phongdokna kiba leikrabani ningsingba yabadi mamang chahi 2024 gi November 18 ta National People's Party NPP na N Birena luching malenga asina Manipur da ingtapa purakpa ngamdre haina maral siduna lengakta sawgatpa tokhibani rajniti gi oiba asigumma charangnaba phibam ama leiraklaba manung chahi asigi February 4 da hanagi Chief Minister nongthumam birena Delhi da Union Home Minister unaraba matung Imphal da halaklaga numit asimakta da Manipur gi Governor Joy Kumar Balada mahak masa chatuna Chief Minister from thadokpagi cherol pisin kibani Chief Minister from thadokhiba simakna Manipur da President rule laknabagi achoba maram ama oikhibani hauzik ki oina seat humfu leiba Manipur Legislative Assembly da BJP na seat 38 aduga NPP na seat 3 leiribani Prime Minister amasung Home Minister da pisinaba sem sariba cherol asina BJP amasung NPP gi MLA kun henbana Manipur da popular government ama semnaba demand asida sawgali haina claim tawri Maraksida National People's Party Manipur State ki President Yumnam Joy Kumar na di Prime Minister amasung Union Home Minister da asiguma cherol ama pisinaba sem sabagi mahakariguma amata khangba leite amadi masida NPP gi MLA sing saruk yai haiba sukhangde haina phongdorakpaga loinana MLA sing na mikhal amuk hana pangthokpa pamnabadi madu makhoi gi masagi warep ni hairi kumja 2023 gi May 3 dagi mitei amasung Kuki community ani gi marakta hingsa gi thodok sing tholakpaga loinana lengak sasanda achoba kaiba ama oirakpadagi Manipur da political amadi administrative ki thabakta ku thingjin bina ba wafam kaya lakhibani